Salai Group की Board of Director ओइबसिंगी युमदा बोमना लंदारमले सखंगदबसिंगना इम्फाल वेस्ट की तोंगान मफमसिंगदा लेबा Salai Group की Board of Director ओइबा मियोय अहुमगी युमदा बोम लंगसिंदुना अटैक चथरमले बोम अमा पोखायरगा बोम अनि अमदी पोखाय हौदबदगी पुलिसना लखटख्रे थौदोक असिगी मतांगदा पाउसी असिना पुलिसदगी फंगबा पाउगी मतुंगिन्ना ngarang numidang chawrakna pung 13 ga minute 10 rum tarpa adwaida Lambel police station na konba kwakaitel akham lekai da leiba yum amada sakhangdaba singna bom langsinduna pokhai lamkhibani haire bom pokhai reba yumbu adugi mamingna dip anan akoizam sahi nifu manga apokpa leikidraba akoizam nandalala kawi haire mahak haujik Salai Group ki Board of Director gi thaupu duna leibani haire bom adu mahaki yumgi thongal da pokhai kibani bom pokhai kiba aduda mahaki yumgi gate ki sarukta akai atoi thokhi adubu laibak phabadagi thodok aduda miyoi amatta asok apan amadi misi minadi yaw hodre hari nakal amromda ngarang ahing nongyai pung 12 makhai khara helakpa adwaida Lambel police station na konba lamboi khongnang khong veterinary leirak samusang manakta leiba mayeng bam tolenjaw mangang Salai Group ki board member oiba miyoi amagi yumdasu sakhangdaba singna bom ama langsilam le hari laibak phabadagi bom adu pokhai hogdabadagi asok apan amadi asi anadi yahodre hari paw asina hek phangbaga Lambel police station gi team ama laktuna phibam adu kupna yengsinbaga loinana pokhai hogdraba bom adu nongyai matung pung amaga minute kunlom tabada asoi ngam yaudana lakhallaga pukhre hari atopa thodok amana ngarang numidang pung 9 makhairom tarakpadasu sakhangdaba singna lalambung makhong takhelembam lekai da leiba yumlembam Brojendro kauba Salai Group ki Board of Director oiba amagi yumdasu sakhangdaba singna bom langsinduna attack chatharam le hari laibak phabadagi bom adusu pokhai hogdabadagi thohaningdaba thodok makti thohogdre paw asi hek phangbaga Imphal Police Station gi team ama laktuna kupna yengsilam matungna bom adu lokhallaga pukhre hari Laisram thoiba masama ki loina bi thori yanduna hat khibagi namak tawara khibani pripak hau khiba saichat tang kunmari thani pan lising ama kunmari thang jinumi ki nungthil pung ani ga minute ni phurom taba matamda Bishnupur district ki Moirang Khunau primary school khongnang lambi awang leirakta thanga khunjem lekai digi Laisram thoiba singha sahi kunipan apokpa L ibuyai ma singha mahaki loina bibu mangakta thori yansintuna hat khibagi namak pripak special task force amana haukiba chaichat tang kulumdoi thanipan lising aniga kunmari irai numiki numidangda mayumdagi faduna pripaki custody da thamna wahang pahanglaba matungda masana maral yajabadagi miyoibegi minungsi amadi imung manungi yengduna oitangba ningjol da nomai kaptuna asam cherak am pikhibani hain aine thingkraba lalu People's Revolutionary Party of Kanglaipak pripaki Publicity Officer Department of Publicity and Propaganda Mangal Khuman na khuyek bituna thokpa serol amana phongdurokle serol aduna makhata araduna hai mara leirba Laisram thoiba thanga salam lekai digi ningthaujam ningol Sophia Devi sahi kunmanga apokpa en samjaiga February 2002 ga 15 da punsi lepol chemki matam khara leiminaraba matung Sophia na mayum panbada pujarakpa sana lekol punamak manembok makubok yauna loina kaithoklaba matungda Sophia bu otpa neiba horki otpa neibadagi hendoktuna mapamdagi paisa lawruso adu natrabadi yumda leiba yaroi hatkani haiba phawba mapuroiba thoibana kihanduna phu seiba kya tawkhi loinana khongthang kya da mapamda halakpa leikhre adubu aikhoigi khunagi machatta nupina mapamda halaklaga leiba chanade haiba kangonbu ikai khumnatuna amadi mapuroiba bu lai magning khanna warabasu wana punsigi aroiba tangkak phawba mapuroibagi marum thopna leigi khanduna nupa mayumda halakhi chaichat tang kumanga thani 2013 ta el thoiba singagi mayumdagi mamangda hauba yongsak pambi amagi masada Sophia Thauri yanduna sire haina nupa mayumda semjin sajinduna paw sandoklaba matung yumnol naba singna nupi mapamda paw pikhi Sophia Thauri yale haina takleba yongsak pambi adugi masa adu mi amana yanbada tekadaba usani Thauri yanduna siramlaba numit adu nongsu kanna tai adubu Sophia gi hakchangda laikhom machet ama phawba tairamde mahaki nupana Sophia bu otpa neiba tawbugi postmortem report ta kok khauri amasung nangan dakhom kya taramba thengnaki hairi Sophia misi gi matang na police na case ama register tawduna L thoiba singha sahi amarom kaisum sangda leirure India gi system manungda leiriba iramdam Kanglaipak ki lodi
ꯏꯝꯄꯦꯔꯤꯌꯦꯂꯤꯁ ꯏꯟꯗꯤꯌꯥꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯂꯣ ꯀꯌꯥꯒꯤ ꯃꯈꯥꯗ ꯁꯦꯝꯕ ꯑꯣꯏꯕꯅ ꯄ꯭ꯔꯤꯄꯥꯛꯅ ꯂꯩꯄꯥꯛꯀꯤ ꯂꯣꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯗꯦ꯫ ꯃꯍꯥꯛ ꯖꯦꯜꯗꯒꯤ ꯊꯣꯔꯛꯂꯦ ꯈꯪꯕꯗꯒꯤ ꯄꯥꯔꯇꯤꯒꯤ ꯀꯦꯗꯔꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯂꯥꯛꯅꯕ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯂꯣꯠꯇꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯤꯄꯥꯛꯀꯤ ꯁ꯭ꯄꯦꯁꯦꯜ ꯇꯥꯛꯁ ꯐꯣꯔꯁ ꯑꯃꯅ ꯆꯍꯤ ꯀꯌꯥ ꯆꯨꯞꯅ ꯁꯣꯐꯤꯌꯥ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯗ ꯐꯦꯛ ꯐꯥꯏꯟꯗꯤꯡꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯊꯣꯏꯕꯕꯨ ꯃꯌꯨꯝꯗꯒꯤ ꯐꯥꯔꯕ ꯃꯇꯨꯡ ꯄ꯭ꯔꯤꯄꯥꯛꯀꯤ ꯀꯁꯇꯗꯤꯗ ꯊꯝꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤ ꯑꯃꯗꯤ ꯁꯣꯐꯤꯌꯥꯕꯨ ꯊꯣꯏꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯧꯇꯨꯅꯗꯨꯅ ꯊꯧꯔꯤ ꯂꯥꯛꯍꯜꯂꯒ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯊꯣꯏꯕ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯕꯗꯒꯤ ꯅꯤꯡꯖꯣꯜꯗ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯋꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯗ ꯆꯠꯊꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯥꯌꯣꯛꯇ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯞꯀꯅꯤ꯫ ꯅꯨꯄꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯁꯤ꯫ ꯑꯐꯕ ꯅꯨꯄꯤ ꯈꯨꯟꯅꯥꯏ ꯑꯃꯒꯤꯗꯃꯛ ꯏꯔꯩꯆꯥ ꯃꯌꯥꯝꯅ ꯍꯨꯞꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯑꯐꯕ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯂꯁꯤ ꯍꯥꯏꯅ ꯏꯔꯩꯄꯥꯛꯆꯥꯁꯤꯡꯗ ꯄꯥꯎꯖꯦꯟꯖꯔꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫